Konsa khulamasung Leillon vaiphei lonaba mafamda nomai kapnakre nomai panduna soklaba mioi ahum rimsta layengba yaroi haiduna miyamna irang haurakre Kangpokpi district ki supermaina police station ki manung chanba konsa khulamasung Leillon vaiphei lonaba mafam amada ngasi ayuk nakalani gi marakta chawna khuthoknarakpadagi Leillon vaiphei romda leiba mioi ahum nomai maruna panduna soklaba mioi ahum adugi manungda ani gi fivamdi luna leiri makhoi ahum hena faba ana layengi mathau tarakpana maram oiduna masing yamlaba central force singna ngasi numit yungba duaida lamphel pata leiba regional institute of medical sciences rims da layingnana ba purakhi nomai maruna pandana soklaba makhoi ahum adudi leimakhongdagi gelenmang vaiphei chahi 15 di malding dagi paugaulan chongloi chahi 19 amasung kangpokpi dagi luliandam vaiphei chahi 18 tongan ba mafam ahum gi mioi ahum kamdauna Leillon vaiphei amasung konsakhul gi marakta nomaina palaga Sokibano haibasi miyamgi achauba wahang oiri. Haukiba numit kharani gi mamangda nagagi miyoi taruk minungsi machet amata yaudana matup kaklaga hatki haibagi wahauduna maram oiraga tampak lamda kukising bu layengba purakpasi manak adwaida leiramba miyamna yaningkhide makhoi sathina tamthiba kangbuni minungsi amata yaudaba makhoibu kamdauna tampakta layengnana ba puraklibano haibadu wafam adu social media da thaganaраktuna yamna thuna viral oirakhi maikai kyadagi makhoi ahum layengduna thamba yaroi haiba wafam sing social media da phongdoknarakpaga loinana masing yamlaba miyamna rims ta thomjinarakhi pawa sina makhatana hai anaba layeng balakpa mioi kaya amasu masa natraga makhoina mi puraknaba layengbagi thawong adu lepthoklaga rims ki casualty mamangda protest tawba horakhi thuna yangna nagagi nupi amasung nupa kaya amasu rims ta thomjinarakhi asum masing yam khalaktuna hospital da layengduna leiriba kuki mioi ahum adugi punsida khudong thiningai oiba phibam ama mayoknarakhi masing yamlaba central force sing amasung manipur police ki personnel sing rims ki campus ta thaujinarakhi assam rifles ki CO faba yauna mafam aduda lakhi miyam adu hankina ba haibada yakhide maduna maram oiraga casualty gi mamangmaktada tear gas cell sing kapa horakhi pawasina makhatana hai police na yamdrabada tear gas cell mangarom kapki maduna maram oiraga khongjang silamba mayam adu rims ki gate wangmada inthokpa ngamki adubu masing yamlaba nupa adu rims ki gate wangmada chaithoklaga leikhi athubagi oina rims pu saphaba phibam amada thamnanabagi damak khongjang sinba lakpa sing thingnanaba police na khudaki oiba check post semgalakhi rims ki akoibada security force sing chaithoklaga leikhi maram laitana rims ta sangbasu yahan khidre adubu unkhatnabadi maikai adomda adum leiri ansam gi executive member TP dining na paumi sing da hai kuki narco terrorist sing asibu kamdauna rims hospital da layingnana ba purakli bano makhoi mafam si da layengada banate khwaidagi tamthiba mihat mi punchathaba minungsi machet amata yaudaba nagagi misam tarukpu matup kakpangamba makhoi di rims da layengada banate assam rifles na makhoi bu purakpa oiragadi makhoi gi hospital da puraga adum layeng biu makhoi na maram oiraga ngasi manipur da tangdu leitadaba thaudok sing thorakpani rims pu misam miyam gi layengpham oina thamsi madunatana mihatpa sing layenglaga thambadi chumloi haikhi rims ta nomaina panduna soklaba kuki ahum layengba yaroi haina irang haukhre naga taruk hatpada senaba sing khudombi thinduna taklava fawada phabiyu yade kuki dadi thawai yauri ansam Kangpokpi district ki Leillon vaiphei amasung konsa khulani gi marakta khulai paiba masel khuthoknabagi thaudokta sokhiba kuki lalhaulup ahum army na yamna thawai yauna rims ta pukhatuna layeng liba asi yaningde naga taruk hatkibada senaba mioi sing khudombi thinduna masak maming taklaba phawada di phabiyu yade adubu nomai kapna ba hekloibaga army na soklaba kuki ahum adubudi rims ta pukhatuna layeng libasi makhoi gi hidden agenda ama leiba mali haina ansam gi maikai dagi pendaba phongdokre kuki gi mioi ahum rims ta pukhalaktuna admission tawduna layeng ba chathare haibagi paw tabaga maikai kyadagi yamdaba miyam sing rims tamna thomjinarakhi irang adu chauthorakpadagi security na rims ki main gate lonsinduna protesters sing adu rims premises ta changhandana ba hotnakhi Security na athingba kaya pirabasu protesters singi maikai dagi rims ki premises ta sangsinduna kuki khulai paiba masel khuthokna bada soklaba mioi sing kari gidamakta army na thawai yauna laikanana ba rims ta pukhalakli bano haina
पेंदबा वाफम कया फोंदोक्लदुना रिम्सता कुकी टेररिस्टिंग पुंसिलक्तुना लायेंगबा यारोय हाइना स्लोगान कया लाउखी अदुबु मखा ताना इरांग अदु हेना पाक्थोक चाउथोरकपदगी रैपिड एक्शन फोर्स राप अमसुंग सेक्यूरिटी की माइकैदगी टियर गैस सेल सिंग काप्तुना अमदी लाठी चार्ज तौदुना मियाम अदुबु तनखाइनबा होटनखी थौदोक अदुदा नाकलानी की मरक्तसु चाउना मुक्नबा थोखी अदुबु सेक्यूरिटी ना ngamduna मफम अदुदगी प्रोटेस्टर सिंग अदु तकथोरखिबदगी मखा ताना प्रोटेस्टर सिंगना उरिपोकी रिम्स ताबा लंबी सिंग थिंगजिनख्रे लंबी की मफम क्यादा प्रोटेस्टर सिंग थोलक्तुना असद अवोक सिंग थिंगबा यावना इमरजेंसी की दमक लाकपा गाड़ी सिंग फावा चेक तौबगी थबक चथख्रे अमरोमदा प्रोटेस्टर सिंगना रिम्सता मखा ताना पामदबा थौदोक सिंग थोअंदनबा हाइदुना हानदगी हेना सेक्यूरिटी की सेक्शन थौरांग सिंग हेनगटख्रे थौदोक असिगा मरी लेनना आनसमगी वांगांगलोय डीपी डाइनिंग ना फोंदोखिबदा कुकी खुलाई पाइबा मसेल खुथोकनरगा करिगिदमक आर्मी ना यामना थवाय यावना मखोयबु रिम्सता पुखलक्तुना लायेंगलिबनो नागा मिचम तरुक फाखिबा अमसुंग हाटखिबगी थौदोकता लैलोन भाइफै खुलगी चिप यावना चेनरिबा मियोयसिंग खुदोंबि थिंदुना ताकपगी मथक्ता कांगपोकपि पुलिसता एफआईआर अमा लॉस तौख्रबसु ngasi फावबा एक्शन अमता लौखत्ते अदुगा कुकीसिंगदना हेना थवाय यावरिबा असि करिगिनो मनुंगदा करी करंबा अरोनबा एजेंडा लैबगे सेंट्रल अमसुंग स्टेट गवर्नमेंटना कुकी मिलिटेंट ग्रुप सिंगदा सपोर्ट तौदुना मनुंगदा लौतुनबा अमा लैबा माली नागा तरुक अदु फाखिबगा सीख्रे हाइबा खंगलबसु मखोयबु सेक्यूरिटी ना लौथोकनबा होटनबदा ngamkhide कुकी तरा मरी अदु थादोख्रबा मतुंगदा असिबा हक्सांग अदु लौथोकपा याहनखिबनी सेक्यूरिटी अमसुंग स्टेट लेंगाकना लौरिबा थौदांग असि करिनो हाइना पेंदबा वाफम कया फोंदोखि ZUFK ना लैलोन vaiphei खुलदा बोम पोखाई हंदुना कुकी सिंगी तंगदु लैताबा थुगाइना होटनरे किम एनेशियन आईएम अमसुंग मखोगी प्रोक्सी आउटफिट ZUFK ना लैलोन vaiphei खुलदा ngasi बोम पोखाई हंदुना कुकी सिंगी तंगदु लैताबा थुगाइना होटनरे हाइना कुकी इनपी मणिपुर ना मराल सिरकली किमगी मीडिया सेल ना थादोरकपा जेरोल अमना हाई मिसम मियाम दा सथरकलिबा एटेक सिंग असि मियाम ना याबा ngamloi amadi thawong asi rules of law da pirakpa threat amani leilon vaiphei gi khunja sing asi aki tujungba marakta hinghanbiganu hauzik oirakliba phibam asida lengakna kayam kuina tumina yengduna leikhigani haibasi achauba wahang ama oirakli lengakna tasin usinadana leithoklabadi phibam asi hena soksilagani maramaduna mari leinaba singna matik sawa action lokhat piu amadi misam yam ngak sen biu haina su jerol asina makha tana fongdorakli Naga taruk tamthiba mihata hatkibadu su chatnariba KNFP na chathakibani losi dikho haukiba me taraga humdoida leilon vaiphei khuldagi pharba matung naga phurup ki miyoi tarukpu tamthina hatkiba mihat adu center ga suspension of operation su taunariba kuki national front Presidential Fraction KNFP na chathakibani haina Deputy Chief Minister Losi Dikhona fongdokre loinana mihad asigi matangda Bharat ki Prime Minister Narendra Modi da appeal tawraduna mihad asida senari basing akanba action lokhatpiu haikre wafam asi NIA da piba interview amada Deputy Chief Minister Losi Dikhona fongdokibani mahakna makha tana fongdokibada naga misam tarukpu tamthina hatkhiba adu miyoibagi lichat natte amadi thaudog adugi matangda asauba nungaitaba fongdoknaba chapchaba wahai fawba leite Deputy Chief Minister Losi Dikhona makha tarduna hai haujikti case asi NIA na lokhatuna thijinba hauragani center da su makhoina tawfam thokpa thabak sing paikhatnaba appeal tawkhre kuki loina mak phattaba nate adubo asigumba mihat chathariba extremist group asibudi kaidaunung dangak piba ngamloi maramaduna makhoigi mathakta akanba action lawgani manipur lengak na sulamda masida shanti hanjilaknaba kanna honaduna lakpani adubo masigumba tamthiraba thawong singna shanti oina leiba pamjaba miyamgi thawna hantha hananaba honabani haina fongdorakhi Angangsing social media sizinaba thinglagani masagi chahi taraga taruk sudriba angangsing social media sizinaba thinglagani haina British Prime Minister Keir Starmer na ngasi fongdokre karam ba social media platform sing sizinaba thingadagi haibadudi Starmer na mayek sengna fongdokhide mathang sahi gi angan ba saruktagi athingba asi chatnaba hauragani thaurang asi lauthokladuna Starmer na haiki chahi nauriba angang singbu khudong thiningai oiba social media platform singi chaitheng phangandana ba akhanaba thaurang asi lokhalakpani lengakna lokhalakliba thaurang asi mapung fana chatna hanba araiba oiroi adum oinamak tungi mirol singi damak khalaga
Tangai fadana social media sizinaba thingnaba thorang lokhatlagani. Mamangda Australia, Canada, Brazil amasung Indonesia da angangsing social media sizinaba thingkrabani. Sini ka hena sabana liver yauna kayatsing sokhalakpa yai. Numit khudingi sini ka hena sarabadi blood sugar gi sang hengathanbagi mathakta liver da fat ki saruk tungsilaktuna fatty liver disease ohelakpa yai. Maru oina sini gi sarukta yauba mahi thakpa amadi mapandagi leiba asa athak sabana liver da akaiba thola I hairi. Mioibana sasin kiba tinjak pumnamak liver na sumthoklaga Haksang da yauba amot pasing lokthokpagi thabak tawi. Adubu numit khudingi sini ka hena sarabadi henba sini gi saruk sing adu fat olaga liver da tungsinduna leirei. Masina maram oiraga fatty liver disease amadi metabolic dysfunction associated steatotic liver disease ohelakpa yai hairi. Kumzali singani kunmanga da sathakiba study amagi report na hai numit khudingi sini sabana insulin resistance ohelakbaga loinana haksang manung da inflammation amadi oxidative stress tholai. Thiril dawa bacteria gi maong matau dasu ahongba lakhalli. Masina maram oiraga liver da achawa polum amapi. Matam gi awonba matung ina sini gi saruk ka hena yauba thaknaba mahi sing kaithel da yolai. Mioi kaya nasu tongan ba makhal gi mahi sing leiraga thaknari. Soda, energy drink, sports drink amadi makhal kaya gi soft drink sing da sini gi saruk ka hena yawi. Hariba mahi asi numit khudingi thaklavadi fatty liver disease ohelaktuna khudong thiva kaya marum thohalakpa yai. Sini ka hena savana liver khaktanatana haksangi atai atopa kayat singdasu sohalakpa yai. Sini savana sen manung da fawa phataba mahik singi mapangal kankhat handuna yagi inamen sohalai. Haksangi arumba hengat hanbaga loinana thamoigi leina amasung diabetes ki risks hengat hali. Khwaidagi khudong thiningai oiba wafam di sini ka hena saduna haksangi arumba hengat handuna blood pressure wangkhat hanbaga loinana heart ki leina ohelakpagi matangdani. Insulin resistance haina su khangnaba type 2 diabetes ki risk su hengat hali. Numit khudingi sini ka hena sarabadi maida mahing karakpaga loinana ayamba matamda haksang chokthaduna lei amasung pukning wakhalgi wafamda ahongba kaya thoalai. Saruk ani gi tainafam oriba tang da chaina khol phawalaktuna rheumatoid arthritis ohelakpa yai. Sini savana haksang manungda fataba molecule semgalakpadagi sahi matanga chanadana unsa khujilakpana singba thengnaba yai.